Ngasi ayu Imphal West District Police Commando na ngari gali amadi bora gali gi akoiba mafamsingda operation chathaduna jingnaba miyoi 13 fagatkhrai. IJU ki meeting makhada All Manipur Working Journalists Union Amju amadi Manipur University ki Mass Communication Department anina thobu oiduna ngasi MU da National Executive Committee ki mifam pangthokrai. Education Minister T.S. Radeshyam gi meeting makhada kumja lisingani taramapan amadi lisingani kun gi oina class 1 dagi 10 fawba gi tamnaba anauba textbook namnaba thorang lokhatpa hokrai. Helping Hands for People Manipur na sinduna blood donation camp ama Lamfelda laiba Rims Hospital da pangthokrai. Okomi gi khongjang saugatuna ngasi langthabal kunja amadi wangkoi gi tungan ba mafam singda section khongjang saksinkhrai.